Jiribam gi Lamtai Khunou da bom langshinduna amang thokhallamba thoudok aduda Chennaba Khudingmak Athuba matam da Phagattuna logi matung ina Cheirak Phanghallu haiba demanda All Jiribam United Club Association Ajuca gi President M Maipaksana na phongdorakli ngasi Jiribam gi babu parada leiba Ajuca gi office pangthokpa pawgi mifam amada wafam ase phongdokladuna mahakna hai haubam mani kumar gi dukan sing asida tha kharagi mamangda nongmai kapsinlambagi thoudok thokiba lekrabani thoudok aduda Chennaba sing Phagattuna leiringai Cheirakta ngarang amuk bom langshinduna amang thokhallamba ase laibak thibani thoudok asegi matangda mari leinaba singna lumna lawbaga loinana judicial inquiry team ama semduna Chennaba sing athuba matamda Phagatpiyo haike culprit ado madu mana bom pukhai hanba misi mina thopa yaba adugumba sakti leiba sinabanina madu jelai do koina terrorist ne lawi haiba terrorist haibsigi community terrorist haibagi sagai ja koi indicate tawningde any community oisanu madu individual koi terrorist ne na tawgani haiba duda chenari bado madu any community da koi base tawjaroi aduna masi ekoina me gi ta ahum gi thubo kamari leina na thoiba huji phawda manipur thoiba koigi ethnic class ethnic conflict haiga sigumba thubo siga suai thudona ai aduga chu mari leine yena idi lawjade aju kana lawjade marambi masida villagers singi saitagi tamba tamakpa pawme ama lai aduga koigi yumbugi soiba khudong thiba nangiba yumbugi saitagi su mana piba mahaki report kayam su lai